ngasi numidangi paw lanthokjage kanglei mera pawchedagi lakuchari Manipur da chatharliba terrorist ki thawongi matangda parliament da marik chumna thamdrabadi PM Modi ki man ki baat boycott tonaba semsare thawai mirel na phangdoli pathokchari taminachi India ki Prime Minister Narendra Modi ki man ki baat boycott tonaba semsare haina thawai mirel ki convener ti ais darana press ta thorokpa cherol amana hairi cherol asina hai tha asigi kunithoi dagi hogadoriba parliament mifam asigi matangda India ki Prime Minister Manipur da laktuna tholipa thodok asigi asengba maram khangdokadabani loinana ato palibak tagi changsilakliba koki narco terrorist singna India citizen oiduna Manipur gi yalhomi singda maru oina mitai phurupta chatharakliba terrorism gi thawong asigi matangda parliament mifamda Prime Minister ama oina marik chumna paudamduna thambidraba lakliba July gi aroiba nomaijing numitta All India Radio na Sandokadoriba Prime Minister Narendra Modi ki man ki baat boycott tonaba semsare hairi cherol asina hai koki narco terrorist sing asigi mathakta military track down tawduna Indian Army gi matik mayayo adu khanghanbagi warep laudraba Manipur khakta natana maliam gi mafam khudingmakta leiriba idea of Manipur gi wakhalon manaba mioi lakaya ga loinana lakliba July gi aroiba nomaijing numita All India Radio da sandokadoriba Prime Minister Narendra Modi ki man ki baat boycott tonaba semsare hairi Bangladesh ta kota gi sanabi semtokadabani haiba Maheiroisingi khongjangda Mioi kunthranithoi leikhidre kanglei mera pawchedagi lokochari pathokchari Bangladesh ta government gi thabak changbada kota gi sanabi leiriba adubo semtokadabani haiduna Mahairoi kyana khongjang changsinbada hojik phawbagi oina Mioi kunthranithoi sikre dising ani ga samanga henbana asopan nangkre ngarang khongjang changsin giba Mahairoi kyana Bangladesh ki Prime Minister television gi khuthangda miyamna wa ngangadore haiba paw phangbadagi lebak adugi National Television Channel amagi office mai thadokhi panba yai madudi government gi thabak changbada reservation thambagi wahauda numit kharani asida Mahairoi kyana quota system janaba yaroi haiduna irang hauduna lakhibani hairiba irang asigi maru oiba horofamdi mamang thada Bangladesh High Court na quota system asi amuk hanna chana halagani haina wayal lauthorakpana oiri hairiba quota system asi ingkumja lisingani tarani panda Prime Minister Sheikh Hasina gi government na muthanaba honakhibani Supreme Court na hairiba order adu konna amuk suspend tokhi lakliba August ki tang tareta hearing amuk chathanaba matam pikhi quota gi mayakta leiba Mahairoi sing amadi Sheikh Hasina gi students wing ama oiriba awami lik ani gi marakta amuk irang thoknarakpadagi police na Mahairoi singbu takhainaba rubber bullet tear gas amadi noise grenade sing kapagi thodok singda Mahairoi kya asiana yaukhi nakalani gi Mahairoi singi marakta irang kankhalakpadagi lebak asina railway station leban khibaga loinana mobile internet service su thingin khi cherek asida hojik Bangladesh ta orakhiba phebamasi gi yenglaga lebak adu da leiriba India macha sing mapan thoktanaba wafam khangan khre